ngasi numida waram phongkiba tungan Manipuri sifungsing amasum thokiba thawdo wathoksingi maruibi I pausing myamna thamjagi ahanbada Kanglipaki Maira Newstagi lakosaraga RIMS ki director Priyo Sakhin asoba thawdang lawduna RIMS ki contract staff amadi daily wages staff samriga mari thagi tolop yamna sauna ngasidagi hengat hankre Regional Institute of Medical Science RIMS Imphal ki director oina thawpuribi Priyo Sakhi ki matamasida anauba Puari ama oina RIMS contract staff amadi daily wages oina thabak tawriba employee 404 gi thagi tolop yamna saun hengakre RIMS authority na paikhalakliba afaba thaba asibu apen ma phongdokladuna institute asigi non-teaching association gi president oina thaw oina puriba Dr. W Danabir na lusingba masing yamlaba staff singna RIMS ki director Professor Hais Priyo Sakhi Devi medical superintendent professor and Sanjeev Deputy Director Naurem Indra Kumar Madi Chief Accounts Officer Sarat Singha Khudol Pot Piduna Ikaikumna Botkre RIMS Imphal gi A block tang si pangthukiba asamba thoramaduda Director Professor Hais Priyo Sakhi na phongdokibada Housing RIMS ta contract amari daily wages thabak tawri bisingna phangadoriba torobasi regular staff kari su yamna khenadre torop hengkana bo honabada marueba thawdang lawriba Deputy Director Medicals Superintendent Chief Accounts Officer singsu thagat paphongtoki loinana tolop hengat pa sina staff singna imung manung puna bo hona badasu yamna sauna mateng oiragani RIMS ki Chief Account Officer sarana phongdoki beda staff singna thawa yauna thabak sunaba madi sang naina office kanana bus apil toki adugo Deputy Director Indra Kumar A block ki establishment section da ladibi staff singbu thagaladuna masi collective work ki mateng ngamane haki loinana kanagum amatana tolop hengat pegi mingda sel sabamandi self khongwatpa yoramlabadi excel khotkade hanis phongdoki nakala maromda association gi president Dr. W Ranbir Singha na phongdoki beda sahili sangsina association tanduna lakpa dimana ma ayaba pibigdama RIMS ki director amadi atai authority singbu hainingai letana thagatpa phongdoki loinana matam sangna lawraktaba posting mathang lawna pa director na honariba sida kanagum amatan ayet pa apan ma pibigano haikenasu pausna palakli Makasa tarak point na to papawamare Imphal Turel gi isingda telepathy area da mosin hanba Turel khunung da amot akai toksilabadi ain goeba thabok lokhat kani susindro Housing Manipur miam na ising marang kaina phangdabi awaba mayok nari sera sida Imphal Turel maril gi sarukta mafam aduda leiriba miyoi kyana Turel khunung da kumduna fizu fisam toksinba amadi irujashin bagi thabak sathariba sikhudaktagi tokadabani loinana singkai singdagi ising puraktuna Imphal Turel da thadaduna miyam da ising phanganana ba thabak paikhalakpa sida Turel khunung da amor akai toksilabadi ain goeba thabak lokhalakani hanisu Public Health Engineering PhD gi Minister El Susindrona phondokre wafamasi Imphal Turel paringi telepathy area da leiriba miyamna Turel khunung da irrigation ba fizu fisam tawduna Turel gi ising mosul haliba sigi matangda khudaktagi naba Minister Susindro na khangan khibani makna hai haujik singkai singdagi ising puraktuna Imphal Turel da thadaba hore ising asi Imphal Turel paringi mongba hanba Mahabali area dagi singkhalak ningthina treatment tawduna apabi ising ohelaba matungda miyamna thaknabi ising phanganbegi thabak lokatkani Lengana miyam da thaknaba apaba ising phangana bo hona ringai sera sida isingi itungpham oiriba Imphal Turel khunung da amora kai thadaba mati paisinbegi thabak chatharaklabadi ain goeba lokhatpham tokpa thabak lokatkani loinana lanai nungaina ba honabada miyam wana ba thabak tobigano lengana Imphal Turel da ising thadaduna miyam na thaknabi ising phangana ba thabak lokhalakliba sida miyam na mateng pangbiyo heg yariba makai nongi ising yoksinduna thamna ba thabak miyam honabiyo haibu wapumsu phongdokhedi Makasa tarak po na to papawamana Urkul DC office to bomb po kare bomb masulay ramle ngasi numidang weram pung mariga minute ni fugo mangaram taba matamda Urkul district ki DC office complex manung da sakti leba bomb mama po kare bomb madu sakhang da bamiyema na DC office tamna lang sila pada DC office ki mamang thang manala ta dun po kai khibani bomb madu kanana kari maram gi damak ta po kai lam libano habi gi maram khang mangamdri loinana bomb po kai badu da misimina amadi asu apandi yaukide hadi Amaramda ngarang numidang pung taruk minit tara rom taba matamdasu Urkul district headquarter gi phongreitang halaiba public health engineering gate sakhangdaba singna IED na singba bomama polythene ma yomlaga plan tawduna thamnamle
bom thamlambagi pawse phangmadagi khudakta urkul police station gi bom expert kangbu amadi Assam Rifles ki kangbu thaudok thopam de sangsinduna miyoemat sanghandana thamlaba matung ngasi ayuk pung 9 ga minute 15 rom taba matamda IED bom mud asu engam yauduna lokthokre haidi ngasi nungtil DC complex da bom pokhai khibagi thaudok thokraba matungda masing yamlaba security gi kangbu thomjinduna thibu humbagi thabuk sataki hauju phaw mi pha mi puntawbudi leitri sohaidi makasa tharak poina to papawmana minor irrigation gi staff kungani pana thabak matam loidro ngasi farewell pikre Manipur lenga ki Manipur gi minor irrigation MI department matam kuina thaupuram laga thabak tagi potakhraba gazette officer ohum yauna pun staff kungani pan ngasi all Manipur minor irrigation departments employments association lamphel labor department asida makhoi gi farewell thoram pangtokre tharamadda MI department gi chief engineer Hais Rajendrana atoba mithunglen amasum MI department superintendent engineer RK Dipankarna akhanaba mithunglen amadi all Manipur MI department employees association gi president thorama pu oiduna saryaki thoramaduga mari lainana handaki thabaki matam loiduna pothakraba officer amadi staff singda association gi mekedi gi asab khudul singtamki loinana thabak tagi pothakraba salab staff singna su makhoi gi pungning goeba warol sing miamna thamki thoramadugi athoiba mithunglen gi warol piraduna Rajendran hai thaba ama bu tawrabadi retire haibasi soidana laklagadabni maduna yamna nungaitana su khanba yadi department asina Manipur da isingi awaba kya si thengnabada yamna sawba thawdang ama lawribani staff kya ama retire sakhrabada asawba ahoba ma department asida lehoragani haibu wapam si thamladuna makna higher authority da asawba staff sing lawnaba thabak paikhat piu haiduna lenga ki pungning singki thoram mapugi borol piraduna sanjina hai sai khudingi satharakliba sigumlaba farewell program asi yamna emotional oiba tangka amani adubu retire oiraba haibasina aikoi masilgi punsigi kainabani haina lawbudi yadi haina phungdokhi atoba pawmadana hana geng khutpu da yoramba lungsui kamaina ZUF da yorakpada taram okre hana zensui kamaina lusingba geng khutpu amada yoramba corporal lungsui kamai apokpa LT kamjai lung kamai laifum nungba none district na aina thinkraba lahulup Zierarong United Front ZUF Europada Harautyam Okrainasu ZUF ki Ministry of Information and Publicity gi zi nguibana thadorok sirolamana haidi sirolasin hai lubasida sanglaglaba lungsui kamaina tungya salitaba puksel pipa miwemana leader oiba geng adu da ma yaurubigi da ma ziliarong miyam da lan khre haijakre haidi loinana kamayama suma ki gang singasina mamang se ki December 13 government of Manipur amasum government of India ga loinana cessation of operation sitharaglaba gang asi hingat hanabagi damak sign tawna ki masida zirarong gi miyambu lano hunki tungda cessation of operation sign tawnaraba matung zianchu kamaina lusingba gang asina unlawful activities haibadi sengi demand tawduna truck driver amadi Reliance company gi official sing kidnap tawduna Zerarong area da paikhalliba sak thorangi thabak sing thintale hairi zianchu kamaina samjaraba naha kyama da oithoklaroi wasak kya piduna maki gang asid yonki loinana maki mangna nasi mai paklaroi khanbadagi lup asina sanglaktuna dynamic leader oiriba is kamsan ga satminaning bagi asa yorok phorokladuna lamjanba haipau zadonang amasum haipiranima Zirarong gi damak loisindana thanamba thabak thoram sing mai pakhaning bagi apamba poglakpa sida lup asina taram okli haidene su pawsna phungdorakli makasa tarak poina to papawmna drug yonba miwema yauna drug leiba lakpa miwei taruk police na fare ngara numidang pung mapan makhairom taba matamda singjamai PS ki SDPO na lusingba police ki timamana Kanjipur gi Little Rose School gi crossing manaktagi heroin powder number 4 yonba miwema sum number 4 leiba lakpa miwei taruk fare hari police ki paun hai singjamai PS na Kanjipur Little Rose School crossing manakta NS 120 lambi meada nisa saba yonba miwei khara leire habigi paw phangwadigi singjamai PS ki SDPO na lusingba police timamana maphamadura sangsinduna number 4 heroin powder yonba nupa ma phaki duga number 4 saba miwei taruk maphamadurigi phaki hari police na faraba drug yonba nupa dugi maming MD Sarukhan se kungomda popole kitrab MD Saferuddin Kiamgai mayalekai digini sohari Police na mangondagi plastic packet masa humda haptuna puramba heroin powder amasum mangondagi heroin number 4 level lakpa naha taruf karmamki police na makhatana verification ki damakta detain tawkhre sohari
Maka satharakpoina paujal pausidigi topa maruiba paukrana nunganba misigi investigation NIA da sinnanaba Ministry of Home Affairs na recommend tokre sei sigi hokiba February gi tang taraga ni thoida Kangpokpi Police Station gi manung sanba sangobung miyathi na hatuklaba matung hundoktuna thamlamba kwakaithil konjeng awang lekai digi akoizam nonganba allies aging misigi makhataba investigation tawnaba state government gi Home Department na Ministry of Home Affairs MSA Government of India MCAC Makhatana Tiganaba National Investigation Agency NIA Sinanaba recommend to credit. Official Oiba Pawman High, Nungan Bamisiga Mari Lena Kangpokpi Police Station registered on FIR number at close to 2023 KPI PS under Section 30234 IPCC Manipur Police Department NIA Sinanaba Ngasi Official Oiba Proposal Ama Home Department Thakibani. Tungda Manipur Police Department ke proposal asi official oina amo State Home Department recommend taraba matung Ministry of Home Affairs ta forward tawduna case asigi makhata investigation NIA da sinna proposal thakhairi panbayai nungan mamisi ge mari lainana sem ki GSM imumunu gi miyoi misi asigi investigation NIA natragana CBI sinabina was Minister Nongthombo Beren Singhaga tangka kyar unabada takshinduna lakhibani Amaromda, Nungan Mamisiga Madi Lena Kangpokpi Police na Laikidraba Nungan Bagas Aminaki, Kokaitil Toksum Lakaidigi, Sonia Toksum Senapati District Ki, Bako Village Gi, NSN IMG Kilo Kilonser Moses, Golme Police na Farava Matung, Judicial Custody Remand Lautaduna, ZL Lady Bini, Aduga, Sonia Toksum Gi Bill Application Hoki Mars Kitang Taragaturukta, Judicial Magistrate First Class Kangpokpina, Reject Okibalekre. Aduga amuk miyad asita siyenariba hausuk phaba ngamdana leiriba Stephen Andangmai lenga na case reward kaloinana wanted oina lenga na lauthu o haibana singba sing yauri laikidraba akoizam nonganbe allies aging gi apokbi mama akoizam ongbi santi balana chief minister gi pungning singsiladuna case adu NIA da sinabi nabasu taksin laikhrabanen su paus na phungdorakli atopa pawmadana Mars kunthra dagi plastic ki polam sing thingnabagi khongthang kanchilagani Dr. Deven Malem Goina Honglakliba Yingasama, the Akoibigi Piba Mosilakliba Kaya, Sikanabagi Panamda, Manipur Pollution Control Board Mamana season of Yara Royhanating Kraba Polam Sing Kaitil, Naunamu season of Tingnare. Tawong si Manipulang and alumna Lobogoloin and Mars Kuntra Power ising bottle litera Magi Makadaliba, bottles in Kaitil, Yuan Bating Narabadi, Ein Gueva Subsava, Exalokot Horagan Hensu, Department of Sigi Serum and Dr. Usam Devena from the Crek. Lamphel the Labor Manipur Pollution Control Board ki office the Pangtopa Paumising Unabamada Dr. Devena Makatan Hai. Hana single use plastic ising bottles half amadi, quarter ki bottle yauna ating batam crapasing, Querambal Kaitil yauna tuan mapam sing the Mars Kuntragi Matunda, Yuan Wating Narabadi, Madura local action Masamasan Lauzakadabani. Plastic ki micro 120 ki makada, carry bag makatana sejanaba. Yara Roy Haraduna, Isteresi Tuan Mapam Sunda, Company Napirapa Garigi, Decibel Silencer limit volume digi Hena Wanghanduna, Miamda, disturbance speed wishing to sect over Horagani, Querambal Kaitil Gakoevida, sound system, you will live sing the imitation device says in Naraga name Sumna Dukan, Hanglam the Wissing Parmit Kalagani. Nakalamaram the Manipur Lenga to give permission loud than Hangduk Liba, Brickfield, Stone Crusher, Rice Mill, Garage, Hotel Nasing Mayan Tuan Ba, Healthcare Centers Masamasagi Marueva, documents Manipur Pollution Control Board Office, Mars Top Hobimanunda, Fishing Davani, Manipur Parks and Brickfield Amasung, Stone Crusher Nasing Linkalaglasu, Manipur Lengakta, Resisted over Farm the Sunakaki, Brickfield. Nifuka Nipan, Stone Crusher, Yankaiga Nipani, Loin Manipur pollution kaya, Togli Basi, Sektono Bidamak Tuan, water quality monitoring station, Humdraga Mangada Sektori, Loin air quality monitoring station, Taraganitu Hangdoktuna, Ishing Nungsiki Sangs, Yanksin Bahore, Masigi the Mari Lenabo office key staff, Kuntraga Taruksu, Nauna Hapsin and Avatarang Tori, Haikenesu, Pausinas Fundorakli. Makasa tarakpo ina kangla paudi ke topa maruiba pau kranamo NRC implement tawna asimu yellow memadi migrant sing thadok ngani WMC Walmighty Council WMC na Manipur gi hausik wariba madi tungda oirakadoriba sing miyeng sang yengli mapan gi mito migrant gi miyoi sing na maitai sing bu sidul tribalist sanna ba yeng siliba khongjang sida asawa sapu ma pi re bi khangle
oiragli phibam si yenglaga India amadi Manipur lengana mahiroi sing loop sing amadi civil society organization singna National Register of Citizens NRC implement taunaba ihawosina migrant amadi yellow sing masak khangdok pangamgani haina WMC gi secretary generals Yambem Arun Maite gi sirolaman haidi sirolasna makhatana haidi bidi Manipur da yumthangnari ba Myanmar laibak tegi taragani pan subu sahi sad lakhiba kuki sin singna state asida lerakhi ngasi su aini yadab mitop sing changsilakpagi report yan laidi NRC state asida implement toroglabadi asyangba hanadagi kuina leiraklaba migrants sing amadi nauna changlakhiba migrants sing masak khangdokpa ngamgani hainasu fongdorakpaga loinana lamdam asida laidiba yelhomi oiriba singna mitching na singna laiba matam oire hainasu fongdorakli Makasa tarak po na to papaw manamo BJYM gi president Barish tagi power louthokpasi Brahman Organization yaningde samananda All Manipur Brahman Association gi spokesperson Basupati Mayum Samananda Sharma naikre BJP Manipur state tagi tholakpo order mana Brahmin singi marak tagi yamna yang dynamic oina leire haina khanjaba naha oidiba Yang tele leiba yamna mathawna lei haina khanjaba BJYM gi president oiriba Barish Sharma khawdana magi power kudim lauthorak paibasi Brahman Organization asuki matik nungaijade wafam sing asi Manipur Press Cup ta pawmi sing unaba mada samanandana phongdokhibani magna makha taraduna magasi Brahmani haiba wakal adomda singsilaba matamda maki thabak thoram activity punamak madugi miyengda lauthorak libra haibasi Brahman Organization pawi Maki power, maki activity, loina lauthok libasi, karigi lauthok libano. Manipur government amadi BJP Manipur state na lakolak liba tongthang sing war on drug poiro, NRC poiro, thabak thorom khudimakta sawgatuna lakli. Makatana sa sawgat khigani Barish pu karigi dama president phampairaga power amata sinadri bu karigi no. Masi asuki matik Brahman Organization nungaijate haina sa phongdokhi. Loisulak po na panam pausi digi to papaw mana Birla Emporiums Ira Finance ta staff saramba kharana rupa crore kunthraram aran batoramle angamba sing yengsin biyo ira banta Birla Emporiums Private Limited Ira Finance Private Limited manung yamna sawba conspiracy amagi makhara fraud mayam am sathaduna leramle maramaduna settlements from property repayments from property repayments adjustments loikraba housing register tawdribasing official paper ko loinana verification process tawiyu lebak thibidi company asigi annual audit report hauju phawa namsinba ko loinana staff saramba makhoi masel kunaduna leibaga loinana company asigi thawai oiriba finance audit report ta aran sathaba madi lupa crore kunthrarom aran tawigi mami sauna tare haina Birla Emporiums Private Limited Ira Finance Private Limited ki director yunam Ira mantana press thadrok sirolaman haidi siolasin hai Manipur hauji investors singi amadi loan phangawdaba loni singi repayment process ki loiramdai matamasida Birla Emporiums Private Limited amadi Ira Finance Private Limited ki managing director kam owner gi hell issue lakpadigi lebaktiba thawdoa mu oina office matam kharadagi thong loan dum lakhi amasum loan gadawri dubu complete settlements repayments loidri phawbudi office hanadun adum laigani maramaduna hana lairam staff sing amadi in charge ama oiramba Vidyasagar amasum Ananta makhoi goeba official company report athuba matamda media sing mamangda investors sing loan phangawdaba sing amadi leibak miyamda with supporting evidence and proof ta loinana makhoi ne hekpi ri posting charge loba numitagi exit numit phawgi manungda makhoi na tawba madi tawrami haiba thabak sing mayek sengna media ra thamaduga makhoi gi makhar team oina thabak tawram singi office ki report sing su report thamna waiduna company asigi director kam owner na lebak miyam na khangalakli makata na company asigi lepam thokpa pipam thokpa report sing media release thamna baloinana release ki matungda company asigi director amasum mapu amasu oiriba yumnam irabandada hand over tawnaba khangali makata lemhoriba investors singi repayment process asi office hangdragasu director masana work from home athubada loisilagani maramaduna zenin oiba what hoba investors singna director gi number 9774183512 natragan 700588 9337 da WhatsApp tawra u amasum paw phobiro makata na ex staff singa office ko eva latest matter sing paw phobigano yaragadi ahanba round da WhatsApp ta phobiro aduga second da settlements inquiry da call oina lakan hen spouse na makata na phondorakli
ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ